ꯂꯝꯁꯤꯗꯤ ꯅꯨꯡꯁꯤꯔꯦ. Hello ma'am, my channel da ma'am budram nokchiri ma'am ngasigisi Eid numitki vlog ne ado ma'am da editing kai kai tawraga thagalapada Eid numit tadi oidre ado Eid numitki vlog se ma'am yengbinarase chare haurani sai mai kitang hapchan khibne hina nundang thongamaga khara munba watle na da mai si yarani haurani khadum chai sankhage sa thong bane ma'am Eid sansa Yang kai sankhage lamsiri nungsire kai kam adu karai dagino adu mana akan mane hundokro Moi ani si jung anta hogale pung 5 da fajar mamang dagi sidadi fajar da pung 5 makhai helaga ne boirise ado ilujare pung 5 da duga dress sechalla lairise dress sechallaga thokpham leituna koi ngau ngau re Sina Eid hayeng ne haba numit to adugi video ne mati ama habamge ko Cheiraoba numit ki ne ba ko ichi hoi na thinbirak pane Manipur dagi chi ani malai aduna pibirak pane mathen yam hawe yamna su yame hingo yamda dum share tarak pane Mathel se nga thongba ama yaure dagi champut ani imung ani gi oibani ne yensang si mathel si ani sure champut ani tengkot ani dagi marin khangauba utti dagi sina sabudana kheer duga paneer thongba ma laire ironba nga tauba mathen yam yame iftar ngai ba warani ye rozani na Horen iftar da charage ko mathen si manam go nungsire Sina Eid ki mehendi sangbagi ne ko chanu pasi so machina mehendi sangba tamasu sangbiyo thaga star amga yekpiyo mama ye angang sing jina Eid ne habje mehendi sangba pambai changse akoi ju yam pamai ko mehendi sangba hajik ti khara dum talle Thongba thakpa marak sida ko amu Eid ki namaz tatpa matam loisale thongna angang kai kai su loisale sine chanu pina matiam lobiram bane video se ko anda chanu pasu mang sai dei phi se tala lai ramina thokpam am ta lai tre na saure ba mama ai chatninge na no pa na namaz somba pubirage na habde harau gre ma tu pipiyo du dan ma che daga ko aduga ma amok phok su mamang da namaz somba jatri ba kaino Eid ki hadi mi yam yami dana ko adu nungai roi na hojik ti khara chawra abni na pubirage na mapana pubi dore adu harau re masnawani chattore na कितना क्यूट लग रहा है मम्मी ये देखो कितना क्यूट लग रहा है अलावा कहीं नहीं रंग दूँगा तुम बा इतनी नमाज सोमदा ईद मुबारक करम दोबारा कहीं दुआ तारक तुम बा नंग कहीं पाम बनो आई जिन्सा कर नंग से तोड़ मोइद्रा कहीं मम्मा की पापा की Allah ne adu haidu ai adu tawgani yen thongbo loisale digom chai sangrage yani si loirem khum jan khage aduga ngasigi Eid mathen se sansa ama tawre aduga yen ama thonge yam tawde da sioi simaga sioi sidi tawdaba yate Eid tadi Si video se mayam aina mayam da wa khara hai bane ba ko adu do fan makhon na magi real voice to yadre ba nungai tre ba ko mayam ta da nungai roi adu do nai lautho ga maka voice over tawrak bane ba adu ga chin si di mana dre ko ngang ba si adu do mayam da dum nungai tra dum yeng chan biro ko adu ai amuk halaga haira kain si da hairi se kaino ne ba mamang da khoi iche sing si da pulle ba ko pulap tawminnai haidi meitai ne ba iche ani ma ko si pangandi laitre pangandi thanda ngai re ba ado koi ahum khakta laiye ba ko hojik se Manipur gi mohoi singdo mamang da Eid ti pulap tawminne ba ko sida mathen ga nga thongba iron ba adagi amet pa sinju ke kem yam dawra ko ado hojik sing handak Eid sida ina
ꯄꯨꯟꯗ꯭ꯔꯦꯕꯀꯣ ꯀꯩꯒꯤꯅꯣꯗ ꯏꯁꯥ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯩ ꯀꯟꯅ ꯅꯥꯔꯨꯔꯦꯕꯀꯣ ꯍꯟꯗꯛꯀꯤ ꯏꯁꯥ ꯀꯟꯅ ꯅꯥꯔꯨꯔꯦ ꯑꯗꯨꯒ ꯐꯒꯠꯂꯛꯄ ꯀꯨꯏꯗ꯭ꯔꯤ ꯑꯗꯨꯝ ꯈꯔꯕꯨꯗꯤ ꯐꯔꯦ ꯑꯗꯨꯏꯁꯨ ꯑꯦꯛꯇꯤꯞ ꯑꯣꯏꯗ꯭ꯔꯤꯑꯕ ꯐꯖꯅꯀꯣ ꯑꯗꯨꯗꯨꯒꯤ ꯑꯩꯅ ꯃꯌꯥꯝ ꯄꯨꯜꯂꯗꯤ ꯑꯃꯨꯛ ꯃꯊꯦꯜ ꯈꯖꯤꯛ ꯈꯔ ꯇꯧꯕꯗꯣ ꯅꯨꯡꯉꯥꯏꯇꯦꯗꯅ ꯑꯗꯨꯗꯨꯅ ꯄꯨꯜꯂꯔꯣꯏ ꯆꯤꯆꯦ ꯑꯩ ꯌꯦꯟꯁꯥꯡ ꯁꯥ ꯊꯣꯡꯕꯁꯦ ꯑꯣꯏꯅ ꯈꯤꯇꯪ ꯊꯤꯜꯂꯛꯑꯒꯦ ꯑꯗꯨꯒ ꯑꯩ ꯁꯤꯗ ꯂꯩꯕ ꯀꯥꯟꯗꯁꯨ ꯒꯨꯖꯔꯥꯠꯀꯤ ꯏꯠꯁꯦ ꯑꯃꯨꯛꯐꯥꯎ ꯃꯄꯥꯟꯗ ꯊꯣꯛꯄ ꯅꯪꯗꯦꯕ ꯃꯌꯥꯝ ꯁꯦꯕꯥ ꯇꯧꯔꯒ ꯃꯊꯦꯜ ꯁꯦꯝꯃꯒ ꯑꯗꯒꯤ ꯀꯣꯜ ꯂꯤꯛ ꯐꯦꯡ ꯆꯥꯝꯕ ꯂꯣꯏꯁꯤꯜꯂꯛꯄꯗ ꯍꯦꯛꯇ ꯊꯣꯛꯄ ꯐꯔꯛ ꯇꯥꯏ ꯋꯥꯏꯑꯦꯕ ꯑꯗꯨꯅ ꯊꯣꯛꯇꯦꯕ ꯑꯗꯨꯗꯨꯅ ꯍꯟꯗꯛꯇꯤ ꯑꯩ ꯀꯩꯝ ꯇꯧꯔꯔꯣꯏ ꯑꯗꯨꯅ ꯑꯩ ꯃꯄꯥꯟꯗ ꯑꯣꯏꯅ ꯊꯣꯛꯑꯒ ꯈꯔ ꯑꯦꯟꯖꯣꯏ ꯇꯧꯔꯒꯦꯅ ꯈꯟꯕꯅꯦꯕ ꯑꯗꯨꯒꯤ ꯑꯩ ꯍꯟꯗꯛ ꯃꯌꯥꯝꯁꯦ ꯄꯨꯟꯗ꯭ꯔꯦꯕ ꯑꯗꯣ ꯃꯈꯣꯏꯗ ꯏꯆꯦ ꯍꯣꯏꯗ ꯌꯦꯟꯁꯥꯡꯁꯦ ꯊꯤꯜꯂꯨꯁꯦꯕꯀꯣ ꯃꯌꯥꯝ ꯏꯟꯁꯥꯡ ꯊꯤꯟꯕꯗꯣ ꯑꯗꯨꯗꯣ ꯆꯠꯂꯨꯁꯦ ꯃꯌꯥꯝꯁꯨ ꯌꯥꯎꯅ ꯌꯦꯡꯉꯨꯁꯦꯀꯣ ꯏꯟꯁꯥꯡ ꯊꯤꯜꯂꯨꯁꯦ ꯏꯆꯦ ꯑꯃꯗꯤ ꯁꯟ ꯆꯥꯗꯦ ꯑꯗꯨꯅ ꯌꯦꯟꯗꯪ ꯄꯤꯔꯅꯤ ꯑꯗꯨꯅ ꯁꯤꯁꯤꯅ ꯏꯆꯦꯒꯤ ꯇꯥꯔꯦ ꯑꯗꯨꯒ ꯇꯥꯃꯣ ꯑꯃꯗꯤ ꯂꯩ ꯑꯗꯨꯗꯤ ꯃꯥꯗꯤ ꯁꯟꯁꯨ ꯌꯦꯟꯁꯨ ꯂꯣꯏ ꯆꯥꯏ ꯑꯗꯨꯅ ꯃꯥꯒꯤꯗꯤ ꯑꯅꯤꯃꯛ ꯈꯔ ꯈꯔ ꯄꯤꯔꯅꯤ ꯅꯍꯥꯟ ꯉꯔꯥꯡꯅꯤꯀꯣ ꯉꯔꯥꯡ ꯆꯩꯔꯥꯎꯕꯒꯤ ꯃꯊꯦꯜ ꯊꯤꯜꯂꯛꯑꯦ ꯑꯗꯨ ꯏꯆꯦꯍꯣꯏꯗꯨꯁꯨ ꯌꯥꯝ ꯍꯥꯎꯋꯦ ꯃꯣꯏꯒꯤ ꯇꯦꯡꯀꯣꯠꯅꯦ ꯃꯆꯥ ꯃꯆꯥꯁꯤꯡꯁꯦ ꯃꯣꯏ ꯇꯦꯡꯀꯣꯠꯁꯦ ꯑꯗꯨꯝ ꯄꯤꯕ ꯑꯣꯏꯅ ꯁꯤꯁꯨ ꯈꯔ ꯍꯥꯞꯆꯤꯟꯈ꯭ꯔꯒꯦ ꯑꯗꯨꯒ ꯁꯟꯁꯤꯅꯤ ꯇꯥꯃꯣ ꯑꯃꯗꯤ ꯁꯟꯁꯥ ꯄꯥꯝꯃꯦ ꯁꯨꯃꯥꯏꯅ ꯆꯥꯛ ꯌꯦꯟꯁꯥꯡ ꯂꯣꯏꯁꯜꯂꯒꯀꯣ ꯏꯠꯇ ꯑꯊꯨꯝꯕ ꯁꯤꯋꯩꯒꯁꯦ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯃꯔꯤ ꯃꯇꯥ ꯁꯥꯒꯩꯒꯤ ꯑꯍꯟ ꯑꯗꯒꯤ ꯑꯍꯟꯃꯛ ꯅꯠꯇ꯭ꯔꯁꯨ ꯑꯩꯈꯣꯏꯒꯤ ꯏꯀꯨꯕꯣꯛ ꯀꯩꯀꯩ ꯏꯄꯥ ꯁꯛꯄꯁꯤꯡꯒꯤ ꯌꯨꯝ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯂꯩꯕꯁꯤꯡꯁꯦ ꯁꯤꯗ ꯊꯤꯟꯗꯣꯏꯅꯦꯕ ꯊꯤꯟꯅꯩꯌꯦꯕꯀꯣ ꯑꯗꯨꯝ ꯑꯗꯨꯒꯤ ꯊꯤꯟꯕꯗꯣ ꯅꯤꯡꯁꯤꯡꯉꯛꯄꯖꯥꯠꯅꯤ ꯑꯗ ꯄꯨꯛꯅꯤꯡ ꯀꯌꯥ ꯅꯨꯡꯁꯤꯔꯛꯑꯦ ꯍꯥꯏꯗꯤ ꯌꯨꯝꯗ ꯏꯠꯀ ꯐꯦꯁꯇꯤꯚꯦꯜꯒ ꯌꯥꯎꯕ ꯐꯪꯗꯕꯁꯦ ꯁꯤꯒꯤ ꯅꯨꯡꯉꯥꯏꯇꯕꯁꯤꯗꯤ ꯃꯌꯥꯝ ꯏꯃꯥꯟꯅꯕꯤ ꯑꯃ ꯂꯩꯀꯣ ꯄꯟꯖꯥꯕꯤ ꯃꯥꯗꯤ ꯀꯩꯝ ꯆꯥꯗꯦ ꯚꯦꯖꯤꯇꯦꯔꯤꯌꯟꯅꯦꯕ ꯚꯦꯖꯤꯇꯦꯕꯜ ꯈꯛꯇꯅꯦ ꯑꯗꯨꯅ ꯆꯤꯛꯀꯟ ꯀꯩꯀꯩ ꯀꯩꯝ ꯇꯧꯕꯤꯔꯛꯀꯅꯣ ꯍꯥꯏꯔꯦ ꯑꯗꯨꯅ ꯁꯤ ꯄꯤꯕꯤꯔꯒꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯃꯊꯛꯇ ꯀꯥꯖꯨ ꯕꯗꯥꯝ ꯈꯤꯇꯪ ꯆꯥꯏꯁꯤꯟꯕꯤꯈꯤꯒꯦ ꯁꯤꯁꯨ ꯈꯔ ꯆꯥꯏꯁꯤꯟꯈ꯭ꯔꯒꯦ ꯌꯣꯕꯤ ꯈꯤꯇꯪ ꯑꯃꯒ ꯆꯥꯏꯒꯦ ꯌꯣꯕꯤ ꯍꯥꯞꯄꯁꯦ ꯃꯍꯥꯎ ꯃꯅꯝ ꯑꯃ ꯑꯣꯏꯅꯝꯕ ꯑꯃ ꯌꯥꯎꯋꯦꯕ ꯍꯥꯎꯋꯦꯕ ꯁꯨꯃꯥꯏꯅ ꯆꯥꯏꯁꯟꯕꯁꯦ ꯆꯥꯎꯅ ꯆꯥꯎꯅ ꯍꯥꯞꯄꯗꯨꯗꯤ ꯈꯔ ꯑꯩ ꯄꯥꯝꯕ ꯋꯥꯠꯂꯦꯕ ꯁꯨꯃꯥꯏꯅ ꯀꯨꯞꯅ ꯇꯣꯏꯔꯗꯤ ꯍꯥꯞꯄꯗꯤ ꯅꯨꯡꯉꯥꯏ ꯊꯤꯜꯂꯨꯔꯁꯤ ꯂꯣꯏꯔꯦ ꯁꯦꯝ ꯁꯥꯕ ꯃꯃꯥꯡ ꯚꯤꯗꯤꯑꯣꯗꯁꯨ ꯌꯥꯝ ꯌꯥꯎꯈ꯭ꯔꯃꯦꯕ ꯃꯥꯒꯤꯗꯅꯦꯕ ꯁꯤ ꯑꯣꯏ ꯊꯤꯟꯗꯣꯏꯁꯦ ꯃꯥꯁꯦ ꯑꯩꯁꯦ ꯍꯟꯗꯛꯀꯤ ꯁꯨꯛꯊꯣꯛ ꯊꯣꯛꯇ꯭ꯔꯦꯕꯀꯣ ꯊꯥ ꯑꯃꯃꯨꯛ ꯍꯦꯟꯖꯜꯂꯛꯑꯦꯕ ꯑꯗꯣ ꯃꯥꯁꯨ ꯐꯣꯟ ꯑꯗꯨꯝ ꯇꯧꯔꯛꯀꯗꯣꯏꯅꯦꯕꯀꯣ ꯀꯩꯗꯧꯈ꯭ꯔꯃꯣꯅ ꯑꯗꯣ ꯉꯁꯤ ꯐꯥꯎꯖꯜꯂꯨꯈꯤꯒꯦꯕꯀꯣ ꯃꯥ ꯉꯛꯀꯗꯣꯏꯅꯦꯕ ꯃꯟꯗꯤꯞ ꯃꯣꯏꯒꯤꯁꯦ ꯑꯩꯅ ꯐꯣꯟ ꯇꯧꯔꯒꯁꯨ ꯍꯥꯏꯈꯤꯗ꯭ꯔꯦ ꯑꯗꯨꯅ ꯗꯣꯔꯕꯦꯜꯁꯨ ꯌꯥꯔꯝꯗ꯭ꯔꯦ ꯑꯗꯣ ꯀꯧꯕꯗ ꯀꯌꯥꯗꯤ ꯋꯥꯈ꯭ꯔꯦ ꯃꯣꯏ ꯊꯣꯡ ꯂꯣꯟꯁꯜꯂꯒ AC ꯊꯥꯒꯠꯇꯅ ꯂꯩꯔꯦ ꯅꯨꯡꯉꯥꯏꯈꯩ ꯇꯨꯝꯕꯗꯒꯤ कौन सा सुरंग के ताजमहल में रह रहे बताओ कब से चिल्ला रहे कल से चिल्ला रहे क्या कब से चिल्ला रहे मैं आओ ना नहीं आऊंगी मैं क्यों नहीं आएगी मैं गुस्सा हूँ कब से चिल्ला रहे मैं कौबा तादेना साउरिने ꯑꯩꯒꯤꯗꯣ ꯁꯤꯅ ꯀꯛꯆꯤꯡꯒꯤ ꯏꯆꯦꯒꯤ ꯌꯨꯝꯗꯣ ꯑꯗꯨꯗ ꯌꯧꯔꯦ ꯏꯆꯦꯗꯨꯗꯤ ꯅꯝꯕꯣꯜꯗꯒꯤꯅꯦ ꯃꯥꯒꯤ ꯌꯨꯝ ꯃꯄꯥꯝꯅ वीडियो में शाम तक नमगे ईद मुबारक कहीं लाइक लाबोगा और नोटबुक कहीं मफैसी पूरगा इपामदा चल्लबनेबा अखोय इटसे मफै पूरगा इमागी अचापते चौला अदो एक कैमरा मैन इपाम चल्लबा फंद्रमिनि इचेदो वंदी लाव जाऊ ꯌꯦꯟ ꯃꯐꯩꯁꯦ ꯄꯨꯔꯒ ꯏꯄꯥꯝ ꯆꯠꯆꯒꯗꯕꯗꯣ ꯏꯄꯥꯝ ꯆꯠꯄ ꯐꯪꯖꯗ꯭ꯔꯦ ꯑꯗꯨꯗꯨꯅ ꯏꯆꯦꯗ ꯑꯣꯏꯅ ꯄꯤꯔꯨꯔꯦ ꯌꯦꯟ ꯃꯐꯩꯁꯨ ꯑꯗꯨꯒ ꯏꯆꯦꯁꯦ ꯌꯥꯝ ꯐꯕꯅꯦ ꯅꯨꯡꯁꯤꯌꯦ ꯌꯥꯝꯅ ꯑꯩꯒꯤ ꯅꯥꯕꯗꯒ ꯍꯟꯗꯛ ꯃꯇꯦꯡ ꯀꯌꯥꯝ ꯄꯥꯡꯕꯤꯔꯛꯏ ꯈꯪꯕ꯭ꯔꯥ ꯍꯥꯏꯗꯤ ꯑꯉꯥꯡ ꯌꯦꯡꯕ ꯑꯗꯒꯤ ꯑꯩ ꯅꯨꯄꯥꯒꯤ ꯀꯩꯀꯩ ꯃꯌꯥꯝ ꯄꯥꯡꯕꯤꯔꯦ ꯑꯗꯨꯒ ꯊꯦꯡꯀ꯭ꯌꯨ ꯏꯆꯦ ꯑꯗꯨꯒ ꯌꯥꯝꯁꯨ ꯅꯨꯡꯁꯤꯌꯦ ꯌꯥꯝꯁꯨ ꯆꯝꯃꯦꯀꯣ ꯑꯗꯣ ꯇꯥꯃꯣꯁꯤꯁꯨ ꯅꯥꯔ ꯂꯩꯔꯝꯃꯦ ꯍꯥꯏꯗꯤ ꯍꯥꯏꯐꯦꯠꯇꯪ ꯑꯩꯈꯣꯏ ꯐꯤꯚꯔꯒꯤ ꯑꯅꯥꯕꯅꯤꯅ ꯑꯩꯈꯣꯏꯗꯤ ꯌꯥꯡꯅ ꯂꯩꯊꯣꯛꯎꯔꯦ ꯑꯗꯨꯒ ꯃꯥꯗꯤ ꯇꯥꯏꯐꯠ ꯌꯥꯎꯅ ꯅꯥꯔ ꯂꯩꯔꯝꯃꯦ ꯑꯗꯨꯒꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯛ ꯇꯧꯔꯦ ꯚꯥꯏꯔꯦꯜ ꯑꯣꯏꯅ ꯁꯤꯗ ꯂꯣꯏꯅ ꯑꯌꯥꯝꯕ ꯇꯧꯅꯔꯤ ꯁꯤ ꯂꯥꯏꯅꯥꯁꯦ
ꯑꯗꯨꯅ ꯃꯊꯪ ꯆꯠꯇꯣꯏꯁꯤꯅ ꯁꯤꯒꯤ ꯑꯣꯄꯣꯖꯤꯠ ꯑꯃ ꯂꯩꯁꯦ ꯁꯤ ꯕꯤꯜꯗꯤꯡꯁꯤꯗꯅꯦꯕ ꯁꯤꯗꯅ ꯏꯆꯦ ꯁꯦꯛꯇꯥꯗꯒꯤ ꯃꯣꯏꯒꯤ ꯁꯦꯛꯇꯥꯗꯒꯤ ꯃꯐꯝꯁꯦ ꯌꯥꯝ ꯁꯥꯟꯇꯤ ꯑꯣꯏꯕꯅꯦ ꯀꯣ ꯅꯨꯡꯁꯤꯠꯀ ꯑꯏꯪꯕ ꯎꯉꯥꯡ ꯍꯨꯝꯃꯒ ꯀꯣ ꯁꯤꯇꯤꯗ ꯆꯠꯂꯨꯔꯒ ꯁꯤꯗ ꯍꯜꯂꯛꯄ ꯈꯪꯈꯦꯠ ꯈꯦꯠꯅꯕ ꯅꯨꯡꯁꯤꯠ ꯑꯃ ꯐꯪꯕꯖꯥꯠꯅꯤ ꯁꯤ ꯃꯅꯨꯡ ꯆꯪꯉꯛꯄꯗ ꯃꯃꯥꯡꯗꯗꯤ ꯄꯨꯜꯂꯦ ꯍꯟꯗꯛꯇꯤ ꯑꯩ ꯏꯁꯥꯁꯨ ꯅꯨꯡꯉꯥꯏꯇꯕꯅꯤꯅꯀꯣ ꯃꯊꯦꯜ ꯃꯌꯥꯝ ꯇꯧꯕꯁꯨ ꯅꯨꯡꯉꯥꯏꯇꯦ ꯑꯊꯣꯏꯕ ꯑꯊꯣꯏꯕ ꯅꯥꯔꯕꯣ ꯅꯥꯔꯦ ꯑꯊꯣꯏꯕ ꯀꯩ ꯑꯣꯏꯅ ꯅꯥꯔꯤꯅꯣ ꯍꯥ ꯍꯤꯗꯥꯛ ꯆꯥꯗ꯭ꯔꯣ ꯄꯤꯔꯝꯃꯦ ꯏꯆꯦ ꯑꯅꯤꯃꯛꯀꯤꯗꯀꯣ ꯌꯦꯟꯁꯥꯡꯁꯤꯡꯗꯣ ꯑꯗꯨꯒ ꯑꯩ ꯊꯣꯛꯂꯛꯑꯒ ꯏꯆꯥꯅꯨꯄꯤꯒꯤ ꯃꯃꯥꯟꯅꯕꯤ ꯑꯃꯒꯤ ꯌꯨꯝꯗ ꯑꯩꯈꯣই ꯄꯨꯂꯞ ꯂꯥꯛꯑꯣꯅ ꯀꯧꯔꯛꯑꯦꯕꯀꯣ ꯑꯗꯨꯗꯣ ꯆꯪꯒꯦ ꯑꯗꯨꯒ ꯃꯣꯏꯒꯤ ꯃꯌꯥꯡꯁꯤꯒꯤ ꯏꯠꯀꯤ ꯃꯊꯦꯜꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒ ꯈꯔꯗꯤ ꯈꯦꯠꯅꯩꯌꯦꯕꯀꯣ ꯃꯣꯏ ꯁꯤꯁꯤꯒꯤ ꯏꯠꯁꯤꯗꯤ ꯑꯌꯥꯝꯕꯅ ꯑꯊꯨꯝꯕꯒꯤ ꯗꯤꯁ ꯃꯈꯜ ꯃꯈꯜ ꯑꯊꯨꯝꯕ ꯃꯈꯜ ꯃꯈꯜ ꯄꯨꯊꯣꯛꯑꯦ ꯑꯗꯨꯒ ꯃꯊꯪꯒꯤ ꯏꯠ ꯕꯔꯀꯥ ꯏꯠ ꯑꯩꯈꯣꯏ ꯍꯥꯃꯦꯡ ꯂꯦꯜꯂꯒ ꯇꯧꯕꯗꯣ ꯑꯗꯨꯗꯅ ꯁꯥ ꯑꯣꯏꯅ ꯃꯔꯨ ꯑꯣꯏꯅ ꯈꯟꯅꯩꯌꯦꯕ ꯁꯤꯗꯤ ꯃꯤꯊꯥ ꯏꯠ ꯍꯥꯏꯔꯒꯁꯨ ꯈꯪꯅꯩꯌꯦꯕ ꯃꯣꯏ ꯁꯤ ꯏꯠꯁꯤꯗꯤ ꯑꯗꯨꯅ ꯑꯌꯥꯝꯕ ꯃꯤꯊꯥ ꯉꯥꯛꯇ ꯄꯨꯊꯣꯔꯛꯀꯅꯤꯀꯣ ꯑꯗꯣ ꯀꯩꯀꯩ ꯄꯨꯊꯣꯔꯛꯀꯦ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯅꯝꯃꯛꯀꯦ ꯅꯝꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ ꯌꯧꯔꯒ ꯎꯠꯂꯛꯑꯒꯦꯀꯣ ꯌꯧꯔꯦ ꯄꯨꯊꯣꯔꯛꯏꯁꯤꯡꯁꯦ ꯑꯊꯨꯝꯕ ꯉꯥꯛꯇ ꯑꯣꯏꯅ ꯇꯧꯋꯦꯀꯣ ꯅꯝꯀꯤꯟ ꯌꯥꯎꯗꯦ ꯅꯝꯀꯤꯟ ꯍꯥꯏꯕꯨ ꯁꯤꯒꯤ ꯗꯍꯤ ꯕꯔꯥ ꯁꯤꯁꯦ ꯑꯉꯧꯕꯁꯦ ꯗꯍꯤꯅꯦ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯄꯀꯣꯔꯥꯒꯤ ꯇꯥꯏꯞꯇ ꯃꯇꯨꯝ ꯃꯇꯨꯝ ꯀꯣ ꯑꯗꯨꯒ ꯑꯗꯨꯗ ꯗꯍꯤ ꯍꯥꯞꯆꯤꯜꯂꯅꯤ ꯑꯗꯨꯒ ꯆꯠꯅꯤ ꯍꯥꯞꯆꯤꯜꯂꯅꯤꯀꯣ ꯑꯊꯨꯝꯕ ꯄꯥꯝꯕ ꯆꯠꯅꯤ ꯑꯣꯏꯔꯒꯅ ꯑꯊꯨꯝꯕ ꯆꯠꯅꯤ ꯍꯥꯞꯄꯅꯤ ꯃꯣꯔꯣꯛ ꯁꯥꯕ ꯑꯣꯏꯔꯒꯅ ꯃꯣꯔꯣꯛ ꯁꯥꯕ ꯆꯠꯅꯤ ꯍꯥꯞꯄꯅꯤꯀꯣ ꯑꯗꯨꯒ ꯃꯁꯥꯂꯥ ꯈꯔ ꯆꯥꯏꯁꯤꯜꯂ ꯆꯥꯗꯣꯏꯅꯦꯕ ꯑꯗꯨꯒ ꯑꯩ ꯆꯥꯅꯤꯡꯗ꯭ꯔꯦꯅ ꯑꯊꯨꯝꯕ ꯈꯔ ꯆꯥꯔꯦꯀꯣ ꯆꯠꯂꯒꯦ ꯇꯧꯀꯥꯟꯗ ꯑꯃꯨꯛ ꯕꯤꯔꯌꯥꯅꯤꯁꯤꯁꯨ ꯄꯨꯊꯣꯔꯛꯑꯦ ꯕꯤꯔꯌꯥꯅꯤꯁꯤ ꯄꯨꯊꯣꯛꯄ ꯀꯥꯟꯗ ꯈꯔ ꯍꯥꯏꯗꯤ ꯆꯥꯅꯤꯡꯕ ꯐꯥꯎꯔꯦ ꯑꯊꯨꯝꯕ ꯃꯌꯥꯝ ꯆꯥꯔꯛꯑꯕꯅꯤꯅ ꯑꯗꯨꯒ ꯈꯔ ꯈꯔ ꯆꯥꯔꯛꯑꯦ ꯑꯩꯈꯣꯏ ꯃꯔꯤꯃꯛ ꯑꯊꯨꯝꯕ ꯉꯥꯛꯇ ꯀꯅꯥꯅ ꯁꯨꯝ ꯆꯪꯕ ꯈꯨꯗꯤꯡꯒꯤ ꯑꯊꯨꯝꯕ ꯄꯨꯊꯣꯔꯛꯑꯦ ꯃꯣꯏꯗꯤ ꯊꯕꯤ ꯈꯔ ꯑꯃ ꯄꯨꯔꯛꯑꯦ ꯈꯔ ꯌꯥꯝ ꯆꯥꯁꯤꯜꯂꯛꯑꯦ ꯏꯆꯥꯅꯨꯄꯤꯁꯨ ꯑꯗꯨꯝ ꯈꯔ ꯄꯥꯝꯅ ꯆꯥꯔꯛꯑꯦ ꯀꯌꯥꯝ ꯆꯥꯔꯛꯀꯦꯅ ꯗꯣ ꯁ꯭ꯄꯨꯟ ꯍꯥꯏꯌꯣ ꯗꯣ ꯄ꯭ꯂꯦꯠ ꯑꯗꯤ ꯀꯩꯅꯣ ꯁ꯭ꯄꯨꯟ 3 ꯆꯥꯔꯛꯄ ꯑꯃꯁꯦ ꯀꯥꯞꯇꯅ ꯆꯠꯈ꯭ꯔꯦ ꯔꯌꯥꯟ ꯅꯪ ꯀꯩꯅꯣ ꯌꯨꯝꯗ ꯆꯠꯅꯤꯡꯉꯤꯗꯨ ꯃꯄꯥꯟ ꯊꯣꯛꯅꯤꯡꯉꯕꯣ ꯇꯣꯏꯂꯦꯠ ꯆꯪꯅꯤꯡꯕ꯭ꯔꯣ ꯁꯨꯛ ꯁꯥꯕꯁꯤꯗ ꯄꯥꯛꯇ ꯁꯥꯟꯅꯕ ꯍꯧꯅꯗꯦ ꯂꯥꯛꯑꯣꯁꯦ ꯂꯥꯛꯑꯣ ꯑꯁ ꯂꯥꯛꯑꯣ ꯁꯥꯏꯌꯦ ꯌꯥꯝꯅ ꯂꯤꯟꯒ ꯊꯣꯛꯂꯛꯑꯅꯤꯁꯦ ꯇꯧꯅꯨ ꯆꯥꯁꯜꯂꯒ ꯇꯧꯅꯨ ꯆꯠꯁꯤ ꯂꯥꯛꯑꯣ ꯌꯨꯝ ꯆꯠꯂꯁꯤ ꯁꯥꯔꯦ ꯏꯠꯅꯤ ꯍꯥꯏꯅ ꯑꯉꯥꯡꯁꯤꯡꯁꯦ ꯀꯣꯏꯐꯝꯁꯨ ꯂꯩꯖꯗꯦ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯉꯥꯛꯇꯪ ꯊꯣꯛꯅꯤ ꯁꯤꯗ ꯂꯩꯕꯗ ꯑꯃꯨꯛꯐꯥꯎ ꯏꯠ ꯅꯨꯃꯤꯠꯇ ꯃꯄꯥꯟ ꯊꯣꯛꯇꯦꯕ ꯃꯌꯥꯝ ꯄꯨꯜꯂꯒ ꯑꯗꯨꯝ ꯆꯥꯔ ꯊꯛꯑꯒ ꯃꯊꯦꯜ ꯃꯌꯥꯝ ꯁꯦꯝꯕꯒ ꯀꯣꯜ ꯂꯤꯛ ꯐꯦꯡꯕ ꯈꯣꯠꯄ ꯂꯣꯏꯁꯤꯜꯂꯛꯄꯗ ꯋꯥꯗꯅ ꯑꯗꯨꯝ ꯄꯣꯊꯥꯔꯒ ꯂꯩꯈꯤꯑꯕꯀꯣ ꯑꯗꯨꯗꯨꯅ ꯃꯄꯥꯟ ꯒꯨꯖꯔꯥꯠꯀꯤ ꯏꯠꯇꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯗꯦ ꯑꯗꯨꯗꯨꯅ ꯈꯪꯗ꯭ꯔꯤ ꯉꯁꯤꯗꯤ ꯌꯦꯡꯉꯨꯈꯤꯒꯦ ꯑꯗꯨꯒ ꯚꯤꯗꯤꯑꯣ ꯅꯝꯕ ꯌꯥꯕ ꯑꯣꯏꯔꯒꯅ ꯅꯝꯁꯤꯜꯂꯛꯑꯒ ꯃꯌꯥꯝꯗ ꯑꯗꯨꯝ ꯁꯦꯌꯔ ꯇꯧꯔꯛꯀꯦ ꯑꯗꯣ ꯉꯁꯤ ꯌꯨꯝ ꯌꯧꯔꯦ ꯌꯨꯝ ꯆꯪꯉꯒꯦ 5 o'clock ꯇꯧꯅꯉꯥꯏꯒꯤ ꯀꯩ ꯃꯄꯥꯟ ꯊꯣꯛꯅ ꯌꯥꯝꯅ ꯑꯦꯛꯁꯥꯏꯇꯦड ꯑꯣꯏ ꯆꯠꯅꯤꯡꯉꯤ ꯀꯟꯅ 5 o'clock कना आंटी होई लाकनी है रो बना लाकनी कहिनो होजित लाकनी है होदिद बाहर कहीं घूमने जाना है हम दोनों ने प्लान बनाया है युम यौरे कोइना चलुरगा युम मुक नुंगाइबा लेते आई कइनो याम चानिंगे संसा थोंबसे याम चानिंगे चाद्रिएबको मसिगे संसा थोंबसे चानिंगे याम चाद्रि लोइस लोइसलक्तोरे हैन हजिकि मयांग नुपीदुसु खरा पिरकेन हाइरम्मे अदु पुक थल्ले चाहौद्रिङैदा मयाम लोइन पिचथोख्रे
ꯌꯥꯝꯅꯁꯨ ꯇꯧꯗ꯭ꯔꯕꯀꯣ ꯑꯗꯨꯒ ꯋꯥꯔꯦꯅ ꯉꯥꯛ ꯄꯣꯊꯥꯔꯦ ꯑꯉꯥꯡ ꯑꯅꯤꯁꯨ ꯇꯨꯝꯈ꯭ꯔꯦ ꯑꯗꯩꯗꯤ ꯃꯥꯒꯤ ꯃꯇꯝ ꯑꯗꯨꯝ ꯑꯣꯏꯈ꯭ꯔꯦꯀꯣ ꯑꯗꯨꯏꯁꯨ ꯃꯥꯒꯤ ꯃꯇꯨꯡꯗ ꯉꯥꯏꯍꯥꯛ ꯊꯣꯛꯎꯁꯦ ꯒꯥꯔꯤ ꯀꯥꯏꯅ ꯈꯟꯕꯗꯣ ꯏꯃꯨꯡ ꯑꯍꯨꯝꯃꯨꯛꯅ ꯑꯃꯨꯛ ꯐꯣꯟ ꯇꯧꯔꯛꯑꯦ ꯂꯥꯛꯑꯣ ꯅꯣꯏ ꯀꯩꯒꯤ ꯂꯥꯛꯇ꯭ꯔꯤꯅꯣꯅ ꯑꯃꯨꯛ ꯑꯗꯨꯗ ꯆꯠꯄ ꯀꯥꯟꯗꯗꯤ ꯄꯨꯡ 10 ꯇꯥꯈ꯭ꯔꯦꯀꯣ ꯍꯟꯗꯣꯛ ꯍꯟꯖꯤꯟ ꯃꯣꯏꯗ ꯑꯃꯨꯛ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯆꯠꯄꯗꯀꯣ ꯃꯣꯏꯗ ꯆꯠꯂꯕꯅꯤꯅ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯀꯧꯔꯛꯇꯕꯁꯨ ꯅꯨꯡꯉꯥꯏꯇꯦꯗꯅ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯏꯠꯁꯦ ꯂꯣꯏꯁꯟꯈ꯭ꯔꯦ ꯃꯌꯥꯝ ꯑꯩꯒꯤ ꯏꯠꯁꯦ ꯁꯤꯗ ꯑꯗꯨꯝ ꯂꯣꯏꯔꯦ ꯉꯁꯤꯒꯤ ꯕ꯭ꯂꯣꯛꯁꯦ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯕꯥꯏ ꯕꯥꯏ